Hello, I giving Boboy na may rakpam. Nahanam po mas Esorgi wapaw ta na bagida maglakpiba ang sige damag katagachari. Agi prathna di nahak na takdir ba wapaw ang sige mapal na Esor buhay na nung siba amasung mahaki mi aduga mahaki singlu buhay na nung siba sini. Diba ehak na nahaki na pamda nolok choning ba dudi nahak na takdir ba wapaw asina. Nahak na nahaki singlup ta pipam tok pa nahaki commitment amasung nahaki singlup ki luching ba singi makapon pam tok pa adugi mahuti silhan bigano. Adu ba wapaw sige mapal na. Nahaki singlup buhay na nung siba nahaki singlup ki luching ba singi buhay na nung siba aduga kwai maru oina Esori matik mengalir dan magting ba punsi da cakot badu eki prathana ni. Ibu mamaki wapaw taminas. Luna na Mark padum taraga ni thoi pada tarago hum doidek na taraga ta hangdok pi Mark chapter 12 verses 13 to 17 Makoina mahaki wa da mahaku panaba Farsi singdagi mi khara musung Herod ki mi singdagi mi khara mahaki mafam da tharmi Makoina laktuna mangonda hai Guru nahakti achumani musung nahak na kanaba sukide haiba ikoina khangi maramdi nahak na mi sak mi ma yengde adubu Esorgi lambi chumna tambi Kaisargi mikoki khazna thibi yabra natraga yadabra Aikoina pifam thokpra natraga thoktabra Makoi e pasasa na badu Jisu na khangduna makoi da haike Nakoi na ibu chang yengliba karigino Aingonda denari mayek ama yengnaba puro Madu na makoi na madu mangonda puraklami Aduga mahak na makoi da hai Masida namliba makoi kasi amasung maming asi kanagino Madu na makoi na mangonda haike Kaisargini Aduga Jisu na makoi da haike Kaisargi oiba sing du Esorda piyu Esorgi oiba sing du Esorda piyu Maki wa du da makoi na ingak ngaki Masi Esorgi wa hai ni Masi magluksan du na thadasi Prathana tausi Esordagi mateng nisi Ikogi paamsung Esor Nahakki mateng yauduna ikoina Nahakki wahai khangba Nahakki mateng yauduna ikoina Nahakki wahai thazaba Nahakki mateng yauduna ikoina Nahakki wahai bhap taba haiba inba oithoktabani maram sino thawai sing Nahakki mateng nizari ibungon hana ikoi mamginung na thabak subiyu Aikogi wakhal Nahakki wahaida Aikogi nakong Nahakki wahaida Aikogi pukning Nahakki wahaida Aikogi thamoi Nahakki wahaida chingsinbiyu Aikoina khangdribadu khanganbiyu Aikoina udribadu uhanbiyu Aduga aikoina oidriba adu oibadu sun Nahakki thawai sing mana mateng pangbiyu Aikoida Krista makes na utbiyu Maki matik makes na aikoida utbiyu Aikoina Nahakki na heba makes na utbiyu Adu orabadi aikoina Nahakki yathangase Thamoidagi Nahakku nungsibada harau buglan injaba ngamgani Prabhu Nahakki mateng nizari Aikoida mateng pangbiyu Ayakku mateng pangbiyu Nahakki mingidamak Nahakki mateng muagdamak Nahakki mingina wang sunu Aikoina nem sunu Ayakina nem sunu Yesu Krista gim niziribani Amen Aikoina mathang na narakpagi mapana Mark panum taragani thoi Yesu Krista na Jerusalem ningna sang manung aduda tongan maong da awai akhum sastra gi oza sing amasung dharma gi luching basing aduga awai akhum tawna bagi matang adune Aikoina mamangi section aduda yengkhiba oiba taragadi Yesu Krista na chapter 11 gi verse 27 dagina verse 33 phauba aduda mangonda lakpa mioi sing purohit sing athoiba purohit sing wai athing oza sing amasung halaman sing makhoi gi mayok ta pandam biraga
makhoi mathakta lakdo bi Esorgi asau ba amasung wayen ba adugi matangda ma pandam adugi mapang tambikre moi makhoi karamba punsi ogadawono haibadugi matangda adun mark record tobugi matungna chapter 12 asida ekhoina ugadorise asigi thodo khudingmak sing se Jerusalem gi ningnasang aduda probably Solomon ports or Solomon gi sumang haina su khangnaba zaga aduda thokpa thodok sing ayam ngakani so haiba yabam dikarina ningnasang Jerusalem ningnasang aduda thokpa thodok ngakani adu haiba thodok khudingmak sing ase ayam loinema haiba kanglu bahum dudagi adum oine aikoina market parkwa hobudagi adum ubase lairabasing khongtekbasing mitangabasing aduga samasna kaya thoina khandaba mi singna Jesu Christ gi wahai taba yam thu thuna tai mangonda yam thu thuna thasai magi matung loine mag ille loine ta boy pitar so ayam basing adubu Jesu Christ gi mayok te lekpa kanglup sing se maru oina dharma gi luching basing sastri go jasing aduga walya thang tambi basing makhoi sing se adu moi adu ngasi ki jaga asi de so ekhoin uba phangadori base na moi ni tobe aba sing loine mak tokri han hamba de Jesu Christ kari matik ta tokri no mai matik adu matang do wahang hangkre na ngasi gi jaga asi de di hai ma gi matik tu de natana mamang na mana tokraba ningna sang sengdokpugi thabak adu de natana mabu mayam mamang nu lalhanbe aba moong adu thiraga mabu lalhannabagi damak da honraba thabak amani ayamba matamda or mark la khonum urakpa matamda Jesu Christ gi maphamna lakpa matamda Pharisee sing sastra yoja sing aduga dharma gi luchingba khudingmak sing ase achumba thamoi dagi natana akhoiba thamoi dagi Jesu Christ bu nungsinabagi amasung khurumnabagi thamoi da natana mahakpu hatoknabagi amasung mahakpu loisannabagi mahakpu maral sinabagi waklon adum la aduga harbidu chamana ngasi limita sudum uba phangani adubu ngasi ki jaga sida hariba Herod ki mising amasung Pharisee sing sina hangliba wahang ase matam du lerba mising adu khaktangi natana ngasi ki numita mapham asida 21st century da lerba akhoi da magda su yamna maroi wahang amani hoi mo hangliba wahang adu Jesu Christ bu lalhanna ba amasung mangona maral sibi yana bagi da magtini adu akhoi ki Christian paukum piba maong asida akhoi ki parale thajaba amoina akhoi ki punsida hariba Christian tambira kadriba khumla kadriba paukum ase akhoi infam thokpa amani now there's a difference between sacred and secular haibadi yana tatana Manipur lon da haiba adugumna tayong pan bagi oi haibamga thawai ge punsi haibamga adu harb ani asida Christian amona tongan moong ni hingada ba moong amagum na akhoi khalle adu maina tambi mi sing sulai adu ngasi ni mi dekona yang kadriba jaga amsung Christian pirakadriba pakhum asle khone mayek sing na khangado bade Christian punsi amoni hingba matamda hariba tokhai na ba adu leite there is no dichotomy or separation between sacred and secular tabang pan bagi haiba ma thawai gi haiba ma leite mam di kari gi damak tano Jesu Christ gi matik adu hariba jaga ani mak tu loi ni mak le adu ga hariba matik adu gi makha da maha ki me khrobe khone hingba mathautai adu hingpham thokpa mane adu ne khone ngasi gi jaga asdagi chauna umina kadaba mafam da aduna Christ gi matik gi matang no hang hangkre and then ngasi gi matang asidade yana political yana rasniti gi londa changba wakhalon changba wahang amane adu di yeng begani adu makhala ni yeng de mamang da ngasi gi mapumoi borol am hai boi batar ga de sidale here's the main idea Christiansa nakhoi nasabu Esorda pisallu amasung Nahakki mathakta thambigraba angam athousinggi makha pollu Christians give yourselves to God and to authorities He has placed over you. Now, asing mapumoi world haiba matamna wahang mayam thombe karino haise. Mam ekon hingi ba taibang pa se angam athousing se Esorgi wahina mana taibang pa semba matamda
oinabagidamag semki moong aduda oide paapna maram oraga angam athousingna makhoi pangal chumna sisinagadobudo lana sisinabasing lay sisine paapna maram oraga aphaba matikto phataba moong sisine Esorna pibikraba matik amasung khona Romeo pun tarahum do pakraba dugumna mahagna luching basing do pikraba thanga do now short physical short katangi waina there that's a picture of authority right adugi thanga do mapham soina mapham lana sisne adu haiba khudingmak sing aduda ai khona kamai hi karmai hinga aduni Jesus Christ tamir kadise and then atopa nakallamadana aikogi mathakta thambigraba matik sing amasung ang athousing adugi makha pongadoba duda aikoina pamdaba ama leiba matamda aikoi kari taba khangba moongda aduga khangdaba moongda uba yaba moongda or udaba moongda or amaram haiba let me simplify this Christian namoina aikoina Esorna pigraba matik adu lana sisinaba luching basing lana sisinaba angam athousing adugi makha Christian namoina aikoina kraman hingani haiba wahang ani dugi paukhumadu ngasi ginumida Christiana tambiriba jaga sida asi bha pa matamda adu khoi bha ta gani adu khoi dum yang minase so again Christiansa nakhoi nasabu ma or nakhoi punsi epum Esorda pisallu amasung Nahakki mathakta mahagna thambigraba angam athousinggi makha por adu di yamna mayek sing mafam asde makha di pon gadabani now verse 13 the yang matamda yang se mahakki wada meaning again Sanhedrin group adune asida mung lai se Yesu Christ gi wada ma ko phana ba strap to na bagi demak lang thai se now sida mark na sisina ba wahai se kaino hai boy batar ga di Yesu Christ ba saitan na them ma tam sisina ba adugi themdok pagi wahai adune amarom hai boy batar ga di asigi first sing amasung Herod ki mi sing lakli ba moong se yamna satanic oi ba moong yamna diabolic oi ba moong ne Diabol aduga Satan Jesus Christ bu themdongna bagi moong do adugi moong dene lais ma bu tuhanna ba ma bu aran ba tahanna bagi demakta ma bu mangonda khurau thangna ba adugi mapana mahak ase makhoina kaidoba pame chapter 3 verse 6 gi hana maram thigra asi kanglup asi mane chapter 3 verse 6 da asi Herod ki kanglup sing first sing ani se punchulaga kai boy bata ge di Pharisee su wakalo namadani lay se maram di makoi Jew maja sing chinaga na kwadi sing ma kwadi phaban han wakalo no nin lay se and then asongi Herod ki missing makoi ge Herod ki missing yam late adu Herod ki missing asina su yak nei maram di moi Rome makha lay ba missing nei Jew di maja sing ne Rome yak nei Rome maja sing ne Jew di maja sing hanthane ngi adu ba da luching ba sing asigi masil su kanglo mani sing luching ba sing gi ani sigi marak su yengthina ba laita ba nate adu hai ba ani si kaina punsil le common enemy for them Jesus Christ Jehudi maja sing luching ba sing dharma gi luching ba sing sen su kaido ba pame Jesus Christ bu manghan ba musung makhoi lambi de lothok ba pame Herod ki missing sen su kaido ba pame Jesus Christ bu lothok ba pame maram di kari da mag hai bo beta ga di Jesus Christ ki maming chat popularity aduna hai ba kanglup ani asida yam kininga mi pa han ba aman aduga wahai adu munne group ani ne dharai se Herod ki miyama aduga Pharisee sing ki miyama right kanglup adu magi hamda lak pa mane tharak pa mane kan tharak du se body yam ne ngoni like se mafam se Sanhedrin probably amaram da ai boy betar ga di makhoi na lai be se amaram da asi kanglup ani se dum wari sanaram badagi or ningna sangan du ko chalam badagi Jesus Christ u da dum dong long thengna ka na ma thengna me wahang ji hang ro ji adu mong na te lai se phajana craft amna tauraga ma aikoi authority gi matang da hangi bo hang adu du kaino ma tawgre right adu da moi ngak su ngak khre
right? Jesu Christ moi gi pakum pi gi de aduga makoi da adu gi mak nang la le haina haibagi gat sumoi de kariyam ta lei gi de handak lakpa je de phajana kupthana khanara ganda yamna haina singna areng puthaba maong gi oiba wahang ni moina khallaga puraga laise Jesu Christ gi hamda ubra first in dharma gi luching mane karma dharma Judaism Judaism. Ano walen da sorry ariba walen da matam mausi gi tambi besing sasri goja sing gi tambi besing amasung purohit sing gi ariba matam gi wa da thok besing tambiram laba amasung iram laba isori wahai sing adugi matung ina masiha bu ngai riba missing masiha aduda chingga da missing adu ne lai se kaidona ba makoi na ngai ma masiha adu mak hatok na bagi da ma bu khudi thien na bagi da ma bu lotion na bagi da adu laiba makoi bu tharak pa maong se pandam mama galone adu kari pandam no mahakpu mahaki wahai da phanaba mahaki wahai masa adu da khudi thihanaba mahaki wahai da mahakpu lalhanba tahanaba adugi mapal mahaga se makoi gi lambi da gi lokthok bi yana bi da mak maram di mag ko mi mem le adu adu da haiba wahai adu mak hen ok pu moi gane then verse 14 now team I think verse 13 team do ko yeng and verse 14 lak ma matam da ding moi gi mari anni long ba kari hai man guru Jesu Christ and popular one ma oza mane hoi chumi ma oza mane adu even moina kaurei bu khuko si ba kai no hai bo tar ga di lekha di hu chen ba adu bu thum ma pan dang gi be khohi do no thum ba wa hai sing Nahakki achum mane amasung nahak na kanabasu ki de hai be khona khage maram di nahak misak mima yeng adu isorgi lambi chumna tambi asigi wahai se mi mamai ngang han na ba karigumba khara lauthok na ba matam da thagat sana bagi wahai karigumba khara pamba matam da magi paima do phangna bagi da makta chingthok na ba sijina wahai man Asi makoina uba mane Jesu Christ gi matang makoina flattery tori bese makoina ngangi ba wahai se aran ba de ma tanate moi ha ba khudingmak sing Jesu Christ gi matang loine mak chumi amaron da hai boy batar ga di hai ba Herod ki missing amasung Pharisee sing se makhoi se khangla ba su khangda ba magum na punsi hingba manga kan ba napal lei ba missing aktane Mamdi hai bis makoina khangdana hai ba nate mahak Jesu Christ misik mi mai ne ma achum madu ta ngangi aduga sengde ba sing adu mahak sengde han adu mahai aduga mahak isor lembi tu chumna ta makoi khange adu be tar adu gi makha poning de adu gi modo ka de makoina khangkhra ba du hai makoina khangkhra achum ba adu da khuru khuda kullaga mangoda khurmlaga masaya na hare khoi bu kan bi adu hai ba gi mahuta Minung shutpi haina haibagi mota hariba adu khangba aduna mahakbu Christ bu khudi thena bagi mota sizina kiba londa singa dane amram dai boy bata ge sumana haibale makogi approach kari no haiba obeta ge it's sanctimonious and at the same time sacrilegious sanctimonious yamna phare hana khanja masa bu wakhalo na ma thamjaba sacrilegious hanthana yengba ani mak adune thagat lakpa ma dana tese thagat lakpa ma dana te 한탄이 영무수야. 또 사이즈 영무 하나 하부수야. 아두가 아시기 statement 아시 the high 버세. 막호이나 그리고 막 항암 모이 바타르게니. 항아까도 왕지 봐 막호이 항암 모이도 보네. Yet still you are ignorant. Now 아시 파고도 모이나 칼리세 best. See how they are. 한닥디 소이드래. 한닥디 소이드는 두레마. Karigida mo tumo edu khalido mandi wahang se khumbada lugo wahang ne pau khumpi bi lugo wahang ne mandi matam adu da lairiba political situation adu na sumara moraga aru wahang amane Jew Rome gi makha da lei Rome singna Jew singna Rome gi makha da leining de Makoi isor khangda missing hana haibaduna maram oraga moigi makhada leiba adu makoi pende and then Jews ingi maraktagi haiba mikha poning ma punsi do gi ningkha tamna bagi damakta ihau hauba lal haulup singlei zealots they are
aduna haiba scenario khudingmak sindo leibana maram morakan asi hangiba wahangse Herod na summa aduga Herod ki kanum te sum lai first Singh kanum te Jew and Gentile ani magadu wahang sine a very political question yam rasniti ga mari lena mo kaisar gi mikko ki khazna thiwi yabra natra yadabra aikone bhim thokpra natra na thoktabra sida moina hangiba wahangse hoi bhim thoi pirodawne yes and no gi wahangne karigumba Jesus Christ na piga dawbani haina hai boiba taragadi magi tungi liba khudingmak singdar ma bu thadok pui chang yam na wang thadok kani no aduga piroi dawbani haina hai boiba taragadi magi adugi paukhum do Rome gi sarkar gi mayok ta ihau hauba mi amagi namada magi mazati bu inthokpa traitor amagi ming aduda ma khudi thigade so paukum pining mamong na pibo oiba taragasu tugadauba aranba tagadauba maithi gadauba wahang ne sida hangis mayam di kari damak tuna hai oiba taragadi Jew macha singna Rome gi sarkar da khazna thiba moi pamde mayam di Jew macha sing namasung matamdo le dharma gi luchingba sing gi chawthok chobodi de kaino aikhoi gi pa Abraham le aikhoi isor makna khandokpa jati ni aikhoi gi chana pathap Esordagi lakpani isor khurumba gadaw mong amasung sarkar chala gadaw mong aikhoi isa gi amat le mikha ponbagi kaisum mathau ta de isor khangdeba unkakta mi sing gi makha ponbagi kaisum mathau ta de na khanba mi sing ne aduna asigi scenario sina laibana asigi scenario sina ne hangiba wahangse and kanna khangrambe and facing amasung Herod ki kanglum sing das kam de hanaki soide hanaki thu ne hanaki soide na haigat lang ne da du se adu wakhalo na du ne adu be khona khangda buchina now saying Esor ye pang muduna mi be gilo sing de hena sing makoina khwadi sing khwadi heire leitham leitre ising amat leader khanba wahang ne adubu makoina khanggadauba amadi haiba makoina hangliba Krista ase makoina hangliba nupa ase Christian amasung Esor ne amasung Esor gi macha nupa ningthau ne aduga mangonda matik le aduga mahak na mioi kana amata gi sakhi mathau ta mi gi thamoi cheli bi ichel gi thamoi ichel khudum hak lone makai adu moi khangde tambibaga mari lena ba mong na Jesus Christ na matamadu lemba Sasragi oza sing na lainaba interaction mo ngadu ni mahang na to thabok se aduga makoi na verse 15 losla yeng bi makoi gi aphasasana ba adu jisuna khangduna makoi da hai ki na khoi ne bu chang yeng liba kari gi Jesus Christ chapta hai mo in tawje kai na aduga moina hangaiba wahang khudimak sing se aphasazaba wakhalondagini haina haibidu Jesus Christ makoi nungda leiba kanam da khangandaba makoi nungda leiba makoi intention asengba do Jesus Christ na makoi mangda puthorakpa do khoi mafam sida ubu pangi kari wahang da nakhoina aibu chang yeng liba kari na aduga makoi aphasasana ba Jesus Christ na denarius ama piro haina haiba matam na denarius ama piro haiba matam makoi mangne puthoga pirakadise amamne kaino haina haiba oiba taragadi haiba denari se makhoina koipu bu pot amani Jesus Christ da yawda aduga denari do amaram haiba oiba taragadi moina hanglibu wang se moina tauba thabak amani moina taudaba ama or moina romgi mayokta leirakanda makhoina tauribadu chumme haiba utnanabagi da makta romgi maita wanganganabagi da makta Jesus Christ gi pautak natragana magi wahai edo tanabra nate laido moi masamak denari poi meaning moi masamak romgi sarkar tax pi missing tax pina makhoina pam pamdaba oiba taragasu makhogi tongjanabagi da makta man hekpi da matam moi chari tatkadeba hekpi da matam makoi awaba nanggadeba
Adu khudingmak moy khange adu sing loina mak kupchal laga Jesu Christ bu phaba yana bi demak ta masung ma bu lauthok bu yana bi demak ta moy e pasasa ba da hangna ko hang have the Christian khange adu haiba the makha ta ma dinari ma piro haina haiba matam adu hena mayik seng adu ta da bijil inausing asi mafam asai aikoi khangna gado bu kaino haiba ba ta ga de Jesu Christ na aikoi gi thamoi gi wakhalon loina ma khange aikoi mioi bradi kaino koi na pam se thabak tauba thabak to ningthis na lotion ba adu khaktene e dagin na b phaw chat pam boi ba tar aikoi apam se kaino e dagin na b phaw soidna yau ba adu ne adu aikoi gi sode adu nate e dagin na b phaw chat matam da karamaina chatlino kari toroga chatlino yathangi matung ina chat pra chat bra loina mo yeng bai sure ne adu ma ki aning mamsung apam ba gi matung ina tauda ba chat ba oi ba tar ga de phanne yam taw oi ba tar su b yau ba ya end point do yau ba ya Yaugadaba tawaba to loinimak tawbe adubu haiba adumuk Esorgi manga lausan ba yaba amasung mahang niya biba amadi ka su oiroi aikoi gi Esorna mahang na yeng ba sim aikoi mioi ba gumna aikoi mioi ba gumna Esorna mapan thong katang yeng sila kan ta ka solution de manung thang ba phajana yeng adu haiba sastra gi oza sing Pharisee sing amasung Herod ki mi sing gi makoi manung thang ba makoi gi wahai yamna phajai Jesu Christ gi mathang thagat pa gi wahai ne aikoi haik boy ba tar ga di ma gi ngang kha kaino ne tawbi ji bo adu tawbi ya matang amane and then aikoi gi guard loina mak down loina mak taw ne adubu Esorna mapan thangona da manung thang loina ma yeng aduga haiba se aikoi gi damak ta achobo parane nangam sungai na ngasi gi nimita thajaba moini hingba matamda aikoi mahaki wahai karam haina pai aikoi mahaki wahai da karam wakhal lon da lei amasung ta kraba mahaki wahai khudingmak sing thamkhraba yathang khudingmak sing adugi maphamda kari wakhal loina tai amasung khalli amasung loksil haina haiba khudingmak sing adu Esorna care taw Esorna lumnam sung luna lo Christian lumnam sung luna lo aikoi phajaba wahai ne chil naw sing apang basibe ai aikoi phajaba wahai sing aikoi luching basing adubu apang basibe ai andu Jesu Christ da adu yaroi ramni mahak lone makhangi aikoi apha sasaba adu Christian lone makhangi aikoi seng da thamoi Esorna lone makhangani seng na tawba da su mahak na khangani mi sin khangda oi ba targas aduna thasaba amoina aikhoina yamna chection da buse aikhoina tawriba adu khaktung nate da kari gi tawriba no amasung matau karamna tawriba no haiba chection ma thauta adu Krishna kare hai dinari mayek ama yengna purago na asigi dinari se pure verse 16 da haiba kaungsing da gi purakana mangon da pire now Jesu Christ gi wahang lakne adu adu gi mamang dinari se kaino adu hana koi bapnas lupa gi selling silver coin man adu asigi dinari asigi nakal amadana kaisar gi photo ya adu kaisar gi photo gi akoi badu da thaga doisina Augustus kaisar Augustus ki macha Esor gi macha Augustus ki macha amram dhai boy bata ka di matam du da emperor worship ki chane bi lai aduna Augustus se Esor ne aduna kaisar sina semi god or demigod ana higher ka kai Esor gi macha ni adu ama ya adu nakal amadana purohit len hai bagi wahai do thai adu high basim Jew sing na pamu hai manate amam dai boy batai wai ya thing matu ni yang boy batar ga adu lai murti lat pane adu ga anisu wan ban ban ki matu ni na samado karina Esor ma katang lai man ta patai Esor ka naam ta lete adu Rome gi matu ni na de Augustus to Esor ni adu kaisar do mag macanu pan is it just semi gone aduga Rome na text pi matam da Jew machana pi matam na now Jew gi damak to one de adugi selyok to mokoi makta chanan de moi di kori ne saba selyek am khak le kanam ta gi maming yaw da ba or murti ma te yaw da ba adu mokoi na text pi matam da moi gi Jew gi kori gi paisa do na pi bi ya de asi gi paisa ne pi gi dis
Aduna ura. Adu khudingmak moigi religious system, aduga moigi governance system, Jewgi dharmagi oiba maong amasung moigi sulum sasan chalaiba maong khudingmak sing aduna maram orakanda Esorda khazna thibase Jew macha singi da makade apamba manate adu pisu pining de adu dune hangai wang adu dune Jesus Christ na hai puro adu pesa de mana en pure Christ gi wang du masid nam liba makok amasung maming asi kana kina Esordagini. Now, verse 17. Sino Jesus Christ pako. Statement ani si Jesus Christ na piri sa. Esordagini iba singa do Esorda piyu. Esorda iba singa do Esorda piyu. Mo iwakalo na kari piganu or piyu. Jesus Christ lagi ihan statement do hanin Esordagini iba singa do Esorda piyu. Maram ni harba Jew macha singa se harba dinari do Esordagini imprint ma yaw pudo no maram ora kan uli pudo kan haiba putar Esordagini matik ni adu harba Esordagini matik adu gi makha ne Jew macha singa lem phana yam pam da bo ba ta su moina chatli ba lambi Rome na semane moina leibam famsing Rome na semane Rome sulon sasan gi makha ne pam ge na pam moira Rome na tawri ba thabak khudingmak sing adu kana ba phangli ba mi sing ni mago adun Jesus na sida tambir se kari no adu oiba taragadi maramdi makoina bhanayam pamda oiba tar so ekoina pakraba adugumna Romeo pa tara gumdoi da matik angam mathau khudingmak sing ase Esorna pibane Jehudi maja singi mathakta Esorna panbadu Esorgi yabibane adugi yabiba adugi makha da Esorna Esorda pangal karapi haiba Jew macha sing or Romgi nagrik khudingmak sing adubu yengsanaba amasung ngak senanaba amagi matik makha adu hingnaba idamak adugi matik adugi makha adu da leiba provision khudingmak sing adugi matungina mi sing na Esorda piba adu pigadabane amram daibo oiba targati Esorgi oiba sing adu khaktang Esorda pigadabane ahan statement asida di Jesus Christ na haiba wahai se pro Herodian go Herod ki missing adugi aning bag between khumba pa khum amagum akoina ube adu bunate Christ gi anisu wahi adu karno yo Esorgi oibasing adu Esorda piyu amarom da haiba oiba targadi text to Esorda pifam thokpane khazna do Esorda pifam thokpane aduna Esorda pigadobane aduga haiba pidaba aduda makoina tawribado Esorna pikhraba angam athousinggi adugi makha pondabane aduga adu Esorgi mising na tawgodob aman nate maramdi angam athau khuding magi khuttagi lakpane aduga mahaki yabibagi matungina maramdi hairiba angam athau adusu mahaki angamba matik adugi manungdane amarom haiba oiba targati ani subu paukhum asina Jesus Christ gi ani subu statement ase mahaki ahan statement ase ani subu statement ase gi manung jan amarom haiba oiba targati Esor taibang pan ba se Esorgini taibang pan ba se magi matik ki makha dane aduna hiana ma adugi horaga adugi matik ki makha da mala thamkhraba luching ba sing amasung angam mathau sing adugi makha da pon ba adu hair ba Esordogi aning mane andubu Esorda oiba sing adu Esorda piyu hain haiba se sum hang na hair se amarom haiba oiba taragadi Rome sarkar na tawriba thabak adusu lal hain utpane maramdi Esor adu Esorna te amasung Augustus na te mahagni taibang pan bagi mapu am khaktang le taibang pan bagi ning thom khaktang le hair ba du Esor aduna asigi pakhum je Christian pirak matam de makhoi gi wakhalon mahaki wa adu makhoi na ingak ngaki mathi amasung lukte paba matam de upai de mo maning de hankra ta bisil announcing aikoina mafam se Christian piriba paukhum asida aikoina bhab tagadu budi kaino haina haiba bataragadi Jesus Christ na Esorgi oiba sing adu or Esorgi oiba sing adu Esorda piyu haina haiba matam ma bhab ta haning libase Hiram khudingmak sing Rome gi sarkar duna paliba makoina panba jaga khudingmak sing adu da Esorna panba oiba taragasu adu sing adu ni magi makhad leise adu Hiram loina ma Esorgi makhad leibanate aduga Esorda suklei leitaba ama haiba oiba targadi Esor oiba mangon leite Esorda se mi khara gi damak prabhu oiba adu Esordi pumnamaki mapune Esor prabhu ne Jisu ningthau ne Esorna te
aduga taibang pan apumba sig ningtho amasung prabhu ama khaktang lei aduga harbadu Esorni kaisargi mafam da de magi nagrik sing aduna karigumba khara pifam thoi adubu Esorda de mipum khuding man mangonda khudingmak pifam thoi aduna asigi ani se thajaba amoin akoina paiba mathau tai aikoina leiriba mafam aikoina leiriba jaga mafam khudimo sing se Esorni abibagi matungin aikoina phani yam pamgera pam hoigera aikogi mathakta panana bagi damak Esorna pine biraba angam mathau khudingmak sing se Esordagi lakpani adu oiba taragadi haiba Jesu Christ yamna blunt oiba pahum adu bachumba amasung thajaba khudimon hingpham thokpa asi se aikogi punsine mathau kramani hinggadoi Christian piriba pakum se lan moiba taragadi first sing amasung shastragi oja sing aduga Herod ki missing aduna soidana hena mara yelam gado adu Christian piriba pakum adu achumba amasung kakringa yadaba achumba oibna maram orakanda maku khudi thian gi hana khallaga lakpa maku manghal lag hana lakpa adugi mohota magi pakum aduna hena makoi bene ngakhalle missing adu sum ngakhalle adu oiba taragadi Christian Muhammad da haiba wise achumane aduga sigi achumba se matamdu lem Jerusalem gi chatnabi adugi matuna khatana te adubu lon khudimakta jan khudimakta amasung suron khudingmakna ingado thajaba khudimangna ingadoba achumbadune adu oipa tagadi karino karamane hingani yan han madadi na ki punsi Esorda bi adu Christ ge pamane give your life to God now kari ki damak no ai ki punsi Esorda bi ge demis masai gi lupa gi sel ge adu yauri ba du kaisar gi mami adu tagli ba du Nahakki matik aduna aduna Nahakki matik aduna konba jaga khudimakta leiba mi sing aduna mangonda pifam thoi adubu aikoina Esorda pi dobagi maramdi kari damakta maramdi aikoi da Esorgi mami yaw taibang pan sem khra mipum khuding mahon bandum ama padakun ga taruk aikoi khudimuk Nahakki mitam lauduna sem kibane all human has an imprint of God so all human are for God you and I included nangamasung aisu yauna taibang pa sa leba mi loinima nupa nupi angal amata khaidana Esorna Nahakki mitam lauduna Nahakki mitam adu aikoida chumoina namduna Nahakki mitam adu aikoi yektuna sakibana maram oraga aikoi punsi apumba nungamasung pal mangonda pifam thoi maram aikoi Nahakki mitam lauba khatana te Nahakki mitam adu paiba misini hoi pap maram oraga haiba mitam adu da amakpa leibra lei adubu haiba Nahakki mitam adu aikoi dagi mangba oide aduna Christian na tabasing sa afaba thabaksing tawi adu Christian sing na phabadagi he na pukchol chawdagi Esor khangdaba Christian odabasing na pukchol chawba jaga sing mayam lei kari damak tuno maram di khudingmak sing du Esorgi mitam da same ki missing oibna maram oiraga aikoi gi punsi apumba ase aikoi bu semi Esor adu gi mitam adu aikoi da leibna maram orakanda Nahakki ne aduna aikoi gi punsi ase Nahakki mamang da paukhum piba gi punsi adu aikoi hinggadauba amane mahakna aikoi gi punsi gi jaga khudingmak sing adu da magi nate haina haigedoba jaga kari amata leite maram aikoi gi wakhal dagi hauraga aikoi gi thamoi dagi hauraga aikoi gi nungamasung pan khudingmak sing adu da ibungo mahakna aikoi bu semba matam da happy khraba Nahakki mami adu loina mak aikoi da adumak yaure aduna aikoi Nahakki mitam pairibasing oibina maram oiraga aikoi punsi apum adu mangonda pifam thoe magi haiba infam thoe aikoi na soliba nungsa sor aikoi thabom bida leriba nungsit numit ki mangal imung manung aduga aikoi punsi da oriba thokliba Hiram khudingmak sing apaba khudingmak sing ase asisu ibungo mangonda gini aduna mahakoi leisema mapu oibagi maram na khaktang aikoi mangon accountable oiba nate adubu Nahakki mitam gi chum adu aikoi da leibana maram orakanda aikoi mangon da paukhum pi accountable oiba missing adu aikoi oibane aduga aikoi na tawa khudingmak ki sakhi adu nongon traga nongodi mangon da pigane
maram di aikoi bu mahak na mahak mitam na sembi hiba na maram oraga aduna aikoi gi mak da Christa bu khangdriba mi sing amasung Christa bu kan bi mapu amasung Prabhu na thajadriba mi sing maram sing nakhoi da si wai sana haige asana ko na khangda be adu ngasi numit na ko na tar nakhoi punsi Esordagini amasung Esordagini maram di nakhoi da mahaki mitam le Nahakki punsi adu mahaki ni amasung mangondagini Nahakku semkhibagi maramdi amasung nakhoibu semkhibagi maramdi mahakku thaganaba khurumnaba amasung mahakki aning matawna bagidamaktani adabu papna maram oraga hairiba nahakna amasung nakhoi ningpham thokpa punsi adudagi lekha ta maagi mati maldagi lekha ta karigumba Esorgi ngapeni Esorgi mitam madu nakhoi nung diawguna maram oraga nakhoi na nakhoi punsi adu Esorda piba adu nakhoi na tokpham thokpa thabak amane hoi aduga haiba du nakhoi pangal ngamoi adu Esorna magi nungsiba magi amakhak tangai macha nu pa du pibi maang lambi adu sembi maang na chailising ani kharin bagi maang na lakun dharma sen bagi punsi adu hinglaga maang na papi nangamasung aigi mafam da aikoi gi demakta maang na sibi akoi pap ke to mandagi aduga sibadagi lomana da manga du kan bina bagidam aduna kari manana ngasigi numita mahak pu nahaki pap te pu hongduna thaja boy batagadi nahak ma pu kan bigin aduga adugi mapana nakhoi gi punsi du mangon na pi boygani Esor nahaki punsi gi mapuni nahak nate mangon da nahaki punsi pisin ani subade now haiba chum masin maram morakan da thasba ikoi gi punsida achum boy bazaga single adu lacting among ani suba jaga sida hani yengs Nahakki mathakta Esorna thamkhraba angam athousinggi makha pollu submit under the authority or authorities God has placed over you now karigi da maktano wang karigi da maktano angam athousinggi makha pollu ngadise yaram da chilna sing yamna live moongda madu Esorgi yathang madu Esorgi yathang ai pa maram orakan da haib angam athousing asigi mayok ta compulsory wahang khar dum thokani aduga aikoina pamli badu tawraktaba matam the act of defiance compulsory tawrakani have Esorna loini ma khang marni aikoi mana semi maram orakan aikoi gi wakal ne hoi punsi mana loini ma khang aduna asigi jaga asida Esorgi wahai tumina karsu laite aikoi romi pan tara gom de pada amadagin tare adu aikoi pagre and then adu pagrabani adu amu hana yeng debida ahan Peter pandu ani gi pada tara tare to yengse 1 Peter chapter 2 verse 17 now aikoi khang do rom Paul na Romeo da chithi iba matamda Christian gi persecution tawriba missing ni Rome gi singlup ne Rome da laiba church ni aduna awanang nangliba aduga moibu otpa nairiba luchingba singi makha hingiba Christian sing ni adugi missing aduda ne hires angam thosing makha pol and then now first Peter gi situation sina adugi hena sathibu situation amane makoloni mak exile loilam chatpa kanglup amane Asia Minor da pung chai ga lairine Christian oibagi maramna otlakpa nerakpa duna maram orakan da Asia Minor da loine mak chakhaira ga leiba matam adugi matam adudane aduga ayam matam makoi leiba mafam kui matam makoi thaja bana maram orakan da angam mathosing adudagi China otpa neiba hangna tunginaba mising adudane Peter na hai chapter 2 verse 17 kari hai mi pum no pui gai khum no thaja bana sila na bunung si Esor buki ning thobi gai khum no seriously Peter I could hana ba tan revening tho I could hana bon revening tho I could namjal laga thami revening tho I could awa pa pi revening tho asi bu gai khum no seriously is that even possible but from thokper ni sing bu oi pham thoi maram di aikoi angam mathosing gi makha pon mas now Peter gi context adu yeng boi bata ga Peter na first Peter the high sini oining ba punsi gi jaga te oi hing ba oi ba tar ga su nakhoi aseng ba oyu maram di Esor aseng bani aduga thaja ba sing na aseng ba gi punsi hingna ba gi da mak ta lining of hom na lei boi ba tar ga su
aseng punsi hing pham toi aseng magi punsi de hing ba scenario gi makha ponde na khoi mathakta na kana lai makha na kari lai adu gi makha kari amata ponde standard amakhakta ni isor magi pa ma kaino aseng boi ba adu ga hai ba da mahaki thauzang gi makha da mapal na minung si gi pangal de hing ba adu isor gi aning mane adu mone Peter na hai se no awa mayam thengna gani of course ka su khalunu mai adu thengna gani hana lonem khanga bani na khoi awa nang nang hai du na na se na sing nung si da ba oi thokte adu ore do ba amane na khoi awanang nange or otpane ba phange haidana isor bu ki da ba magi wahai taning da ba adu magi ani matung ina chat da ba adu tawgado ba natte adu na khoi otpane re na khoi otpane re mi adu gi mathak to kutum sing ba adu magi mang na bo hona ba adu sing du chumde adu ne Peter na hai na bo hona re da isor gi wahai pa Senlausing akhoi gi mathakta laikhraba angam athousinggi makha ponba se Esorgi ya thangne ayhak na horopala haikraba adugumna matik or authority se phattaba natte adu pap na maram organa lana sisine adu karigumba matam de Esorgi aning magi matungina akhoi gi punsi ase phattaba matik aduga phat chumna na sumam sasan taribu singi makha thamba Esorgi aning bane adu mag aning magi makha thamba matam single aduna makhoi gi makha pon leiba se isor gi aning oiba targadi karam haina no moi gi makha pon ga dise now kari gi makha pon ga dinu yamna sing Esorna haiba gi maram ni okay phatta authority labor hoi lei kari gi no luching sing pibir se han Romans 13 gi matungina achumba tawna bane adu aphaba tobu sing adu nungai na panana bane adu ga phatta sing dagi ngak thokna bagi damak tane right adu pa maram or kan da kai ideal situation de aphaba adu pa maram or kan da kai authority abuse away, power abuse away, aduga pangal duna luching basing as in achumba wild to wagi mo to chum the wild to matang sing yamle. Adu Chris adu has a basil now sing. Karu my kogi mit ki mit hamadu adugi pataba matik adugi pataba angam athousing moigi tabak sing moigi chum the tabak to basing adu kaktang yeng bo betaragadi. I could marry Mayam like Quiggy Toning Motornoge. I do Christian palm is a kaino. You sure give the short of you, kaino. Magi, Achoba Matic Manga, Dugi Makada, haiba Matic Manga, haiba Matic Amasung Angamatos Yang with Shorgy Palm. I'm on the high boy Batargadi. The Mang Palm is a shorgini. I said, Toiba Todo, Khudingmak say Mark Animbagi Wang with a maternity. Aduga, Magi Animbagi, Matung in Wang with the Karim talked about Batargadi, Nangamasung Aina, Pataba Luchimba, Pataba. Angam athousinggi makha da leiba du magi aning bagi matung ni oiba targadi adu da makha pona leiba adu Esorgi aning bagi matung ni oiba gi maram bhap ta ko ina hai se bhap ta da bra amuk khana hai ge Esorgi angam magi sovereignty magi matik pangal du gi makha da magi thausil ama tawre adu thausil adu gi makha da matam khara or season khara akhoi ase or magi thaza boy kra khoi khudimuk sing Christian sing se phataba angam athousing pangal lan sisna ba sing adugi makhada lehalle adu magi aning ba marandi karigumba laiba phataba angam atho khudimuk sing se Esorgi control adugi wang madagi lakoi ba targadi akhoi Esor natte Esor oi be yaroi marandi ma matik mangal na thanbo oiro he will not be a sovereign God. To be sovereign is to be absolutely powerful. And that who is he, and that is who he is. Adumane. Aduna Esorna aikoibu karigumba matamna asigumba hattaba achumbagi natana arambagi namakte lepa ang mathosingi makhada leiba se magi aning bagi matungina thoke amasung leiba oithoi adugumba matam adu Esorgi apamba se haiba angam athousing adugi makha polaga hingba adu Esorgi pamne karmaina makha pongani ade han bati mathe pandu ani pad amadagi mar ihan amade prarthana tawre kam koi prarthana tawre that's how we do aina pamdaba luching basing na pale aduna adugi damakta prarthana tawdraba aina pamba lengak lakke aduna prarthana tawdraba Esorgi aning manate
ꯑꯗꯨꯒ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯒꯤ ꯑꯄꯥꯝꯕꯁꯨ ꯅꯠꯇꯦ ꯖꯤꯌꯨꯁꯤꯡ ꯃꯇꯝꯗꯨꯗ ꯋꯥꯕ ꯅꯪꯕ꯭ꯔꯥ ꯍꯣꯏ ꯅꯪꯉꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯍꯣꯏ ꯈꯪꯉꯤ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛꯁꯨ ꯇꯦꯛꯁ ꯄꯤ ꯃꯉꯣꯟꯗ ꯇꯦꯛꯁ ꯄꯤꯅꯕꯒꯤꯗꯃꯛꯇ ꯈꯖꯅꯥ ꯊꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯃꯇꯝꯗ ꯃꯦꯊ꯭ꯌꯨꯗ ꯑꯩꯈꯣꯏ ꯄꯥꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯈꯖꯅꯥ ꯊꯤ ꯀꯅꯥꯅꯣ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯁꯔꯒ ꯑꯃꯁꯨꯡ ꯃꯥꯂꯪꯒꯤ ꯅꯤꯡꯊꯧꯅꯦ ꯇꯥꯏꯕꯪꯄꯥꯟ ꯃꯍꯥꯛꯀꯤꯅꯦ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯀꯔꯝꯍꯥꯏꯅ ꯃꯥꯁꯨ ꯇꯦꯛꯁ ꯄꯤꯕꯒꯤ ꯃꯄꯥꯡꯒꯜ ꯀꯔꯝꯍꯥꯏꯅ ꯄꯤ ꯃꯥꯅ ꯃꯈꯣꯏꯗ ꯄꯩꯁꯥꯗꯣ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯃꯗ ꯍꯥꯏ ꯆꯠꯂꯣ ꯉꯥ ꯐꯥꯔꯁꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯦꯀꯦꯜ ꯌꯥꯎꯔꯝꯃꯦ ꯑꯗꯨꯗꯣ ꯃꯈꯣꯏꯗ ꯄꯤꯕꯤꯌꯨ he did that ꯑꯗꯨ ꯃꯍꯥꯛ ꯇꯧꯋꯦ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯔꯝ ꯍꯥꯏꯅ ꯁꯕꯃꯤꯠ ꯇꯧꯒꯅꯤ ꯀꯔꯝ ꯍꯥꯏꯅ ꯃꯈꯥ ꯄꯣꯟꯅ ꯏꯁꯥꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯒꯤ ꯃꯄꯥꯟ ꯃꯔꯝꯗꯤ ꯑꯗꯨꯁꯨ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅꯤ ꯑꯅꯤꯁꯨꯕꯗꯗꯤ ꯈꯥꯖꯅꯥꯁꯤꯡ ꯌꯥꯝ ꯆꯝꯅ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟ ꯑꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯁꯦ ꯈꯥꯖꯅꯥ ꯊꯤꯕꯒꯤ ꯃꯄꯥꯟ ꯊꯥꯖꯕ ꯌꯥꯅ ꯈꯥꯖꯅꯥ ꯊꯤꯕꯒꯤ ꯃꯄꯥꯟ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯝꯒꯤ ꯈꯥꯖꯅꯥ ꯂꯩ ꯑꯦꯟ ꯗꯦꯟ ꯀꯔꯤꯒꯨꯝꯕ ꯇꯣꯂꯣꯞ ꯆꯥꯕ ꯃꯤꯁꯤꯡ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛ 5ꯗꯒꯤ ꯍꯦꯟꯕ ꯃꯤꯁꯤꯡꯅ ꯇꯦꯛꯁ ꯊꯤꯒꯗꯧꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯂꯣꯏꯅꯃꯛ ꯂꯩ ꯑꯗꯨꯁꯤꯡ ꯊꯥꯖꯕ ꯌꯥꯕ ꯑꯃ ꯑꯣꯏꯅ ꯁꯣꯏꯗꯅ ꯊꯤꯒꯗꯧꯕ ꯑꯃꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯔꯣꯗ ꯇꯦꯛꯁ ꯀꯔꯝꯍꯥꯏꯅ ꯊꯤꯒꯅꯤ ꯒꯥꯔꯤꯒꯤ ꯏꯟꯁꯨꯔꯦꯟꯁꯁꯤꯡ ꯔꯤꯅ꯭ꯌꯨ ꯇꯧꯕ ꯃꯇꯝꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯌꯥꯝ ꯄꯥꯝꯒꯦꯔꯥ ꯄꯥꯝꯃꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯦ ꯏꯁꯣꯔꯅ ꯄꯤꯅꯕꯤꯔꯕ ꯁꯔꯀꯥꯔ ꯑꯗꯨꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯍꯤꯡꯉꯤ ꯑꯩꯈꯣꯏꯅ ꯊꯧꯔꯤꯕ ꯒꯥꯔꯤꯗꯒꯤ ꯍꯧꯔꯒ ꯂꯝꯕꯤꯗꯒꯤ ꯍꯧꯔꯒ ꯍꯤꯔꯝ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯁꯔꯀꯥꯔꯅ ꯄꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯗꯨꯗ ꯑꯩꯈꯣই ꯄꯤꯐꯝ ꯊꯣꯛꯄ ꯈꯥꯖꯅꯥ ꯊꯤꯒꯗꯕꯅꯤ ꯃꯩꯒꯤ ꯕꯤꯜ ꯍꯨꯔꯥꯜꯂꯣꯏꯗꯕꯅꯤ ꯉꯝꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯝꯅꯕ ꯊꯕꯛ ꯁꯨꯕ ꯇꯥꯏ ꯃꯩꯒꯤ ꯕꯤꯜ ꯀꯣꯠꯂꯒ ꯃꯩ ꯊꯥꯟꯕ ꯈ꯭ꯔꯤꯁꯇꯟ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯗꯨ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯅꯤ ꯑꯦꯟ ꯗꯦꯟ ꯇ꯭ꯔꯥꯐꯤꯛ ꯔꯨꯜꯁ ꯑꯩꯈꯣꯏꯒꯤ ꯐꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯉꯥꯡꯕ ꯃꯇꯝꯗ ꯂꯦꯞꯄꯨ ꯑꯁꯪꯕ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯆꯦꯜꯂꯨ ꯌꯦꯜꯂꯣ ꯉꯥꯟꯕ ꯃꯇꯝꯗ ꯕꯤ ꯔꯦꯗꯤ ꯇꯨ ꯁ꯭ꯇꯣꯞ ꯑꯣꯔ ꯒꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯆꯨꯝꯕ ꯁꯥꯏꯠꯇ ꯊꯧꯕ ꯑꯦꯟ ꯗꯦꯟ ꯌꯨ ꯇꯔꯟ ꯂꯧꯐꯝꯗꯒꯤ ꯌꯨ ꯇꯔꯟ ꯂꯧꯕ ꯍꯦꯜꯃꯦꯠ ꯎꯞꯄ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯁꯔꯀꯥꯔꯅ ꯅꯥꯒꯔꯤꯛ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯐꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯈ꯭ꯔꯕ ꯊꯧꯔꯥꯡꯁꯤꯡ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯏꯁꯣꯔ ꯈꯪꯗꯕ ꯃꯤꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯕ ꯌꯥꯏ ꯁ꯭ꯄꯤꯗ ꯂꯤꯃꯤꯠꯀꯤ ꯋꯥꯡꯃꯗ ꯊꯧꯕ ꯌꯥꯏ ꯑꯦꯟ ꯗꯦꯟ ꯈꯖꯅꯥ ꯊꯤꯗꯕ ꯌꯥꯏ ꯃꯩ ꯍꯨꯔꯥꯜꯂꯒ ꯃꯩ ꯀꯣꯠꯂꯒ ꯊꯥꯟꯕ ꯃꯤꯁꯤꯡ ꯃꯌꯥꯝ ꯂꯩꯕ ꯌꯥꯏ ꯇꯦꯛꯁ ꯊꯤꯗꯅꯕ ꯍꯣꯠꯅꯕ ꯃꯌꯥꯝ ꯂꯩꯕ ꯇꯦꯛꯁ ꯊꯤꯗꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯤꯜ ꯄꯪꯁꯥ ꯁꯥꯖꯜꯂꯀꯥꯟꯗ ꯄꯤꯁꯤꯟꯕ ꯃꯌꯥꯝ ꯂꯩꯕ ꯌꯥꯏ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯈ꯭ꯔꯤꯁꯇꯅ ꯄꯥꯝꯕ ꯑꯁꯦ ꯑꯗꯨꯒꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯅ ꯑꯩꯈꯣꯏꯕు ꯃꯍꯥꯛꯅ ꯌꯥꯕꯤꯗꯨꯅ ꯊꯝꯂꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯄꯤꯅꯅꯕ ꯑꯃꯁꯨꯡ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯕ ꯑꯐꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯧꯕ ꯀꯔꯝ ꯍꯥꯏꯅ ꯈ꯭ꯔꯤꯁꯇꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯔꯤꯑꯦꯛ ꯇꯧꯔꯣꯏ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗ꯭ꯔꯤꯅꯤ ꯃꯇꯥꯒꯨꯝꯅ ꯑꯣꯔ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏꯅꯁꯨ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯔꯤꯕꯦꯂꯤꯌꯁ ꯑꯦꯛ ꯇꯧꯗꯕ ꯀꯔꯝꯍꯥꯏꯅ ꯄꯥꯝꯗꯦ ꯚꯣꯠ ꯊꯥꯗꯣꯔꯛꯑꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯈ꯭ꯔꯕ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏꯅ ꯄꯤꯅꯕꯤꯈ꯭ꯔꯕ ꯄ꯭ꯔꯤꯚꯤꯂꯦꯖ ꯑꯃꯅꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯟ ꯑꯃ ꯑꯣꯏꯅ ꯑꯗꯨꯒꯤ ꯄ꯭ꯔꯤꯚꯤꯂꯦꯖ ꯋꯤ ꯁꯨꯗ ꯌꯨꯁ ꯏꯠ ꯋꯥꯏꯁꯂꯤ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯄꯩꯁꯥ ꯂꯧꯗꯕꯒꯤ ꯃꯄꯥꯟ ꯄꯩꯁꯥ ꯌꯦꯟꯕ ꯃꯤꯁꯤꯡ ꯂꯩ ꯂꯧꯗꯕꯒꯤ ꯃꯄꯥꯟ ꯚꯣꯠ ꯃꯇꯝꯗ ꯄꯩꯁꯥꯗꯤ ꯄꯪꯂꯧ ꯂꯧꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯊꯥꯗꯒꯗꯧꯕ ꯑꯃ ꯈꯜꯂꯒ ꯊꯥꯗꯈ꯭ꯔꯒ ꯂꯣꯏꯔꯦ ꯊꯥꯗꯕ ꯏꯆꯤꯜ ꯑꯗꯨ ꯈ꯭ꯔꯤꯁꯇꯟ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯅꯤ ꯑꯗꯨ ꯄꯨꯟꯁꯤ ꯑꯅꯤ ꯍꯤꯡꯕꯒꯤ ꯊꯕꯛꯅꯤ ꯃꯤꯅꯝꯕꯒꯤ ꯊꯕꯛꯅꯤ ꯋꯥꯍꯪ ꯃꯌꯥꯝ ꯑꯃꯨꯛ ꯍꯥꯏꯕ ꯔꯤꯖꯟ ꯃꯌꯥꯝ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯔꯤꯖꯟ ꯄꯤꯅꯤꯡꯕ ꯃꯌꯥꯝ ꯃꯣꯏꯅ ꯑꯩꯈꯣꯏ ꯆꯍꯤ 5 ꯆꯨꯞꯅ ꯁꯨꯃꯥꯏꯅ ꯅꯝꯊꯔꯒ ꯊꯝꯃꯤꯁꯦ ꯑꯗꯨꯗ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅ ꯏꯟꯒꯗꯣꯏꯁꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯃꯄꯨꯗꯣ ꯏꯁꯣꯔꯅꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯗ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯈꯪꯗꯕꯗꯤ ꯍꯣꯏ ꯈꯔ ꯑꯗꯨꯝ ꯈꯪꯉꯦ ꯑꯩꯈꯣꯏ ꯑꯗꯨꯕꯨ ꯏꯁꯣꯔ ꯈꯪꯈ꯭ꯔꯕꯁꯤꯡꯅ ꯑꯩꯈꯣꯏꯅ ꯑꯗꯨ ꯈꯪꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯁꯤ ꯇꯧꯔꯦ ꯌꯥꯊꯪ ꯑꯗꯨꯒꯤ ꯔꯤꯖꯟ ꯄꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯥꯗꯕꯁꯤꯡ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡ ꯍꯣꯡꯒꯗꯧꯕ ꯖꯒꯥꯅꯤ ꯑꯗꯨ ꯄꯥꯞꯅꯤ ꯌꯥꯅꯤꯡꯗ꯭ꯔꯤꯅꯦ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅ ꯄꯤꯅꯕꯤꯈ꯭ꯔꯕ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯊꯤꯕ ꯋꯥꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯃꯄꯥꯟꯅ ꯑꯊꯤꯕ ꯂꯣꯟꯗꯥꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯃꯄꯥꯟꯅ ꯃꯥꯒꯤ ꯏꯃꯦꯖ ꯁꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ
aduga even protest kari wakalon ga loina lan hauna ba aduga yekai thugai ba tawna ba wakalon aduga loina pamdre mata gumna protest over adu Christian sing na tawdo ba thabak natte Patre matagumna, pamdre matagumna, laman kumbag wakal galunan tawa tabag khudingmak sing adu the Christian amo na tawa do amatan nate. Mamni kari hai kari Romi pada tragan toy pada traga mapan laman kumba ay gini Jehovah na hai. Seng na chumna tabag tawa do angam athousing. Adu ka seng na chumna tawa do while mapusing. Adu bu wayan bigidaw rise kanana, makhoi bu wayan na bigida magdahapa isor adu mang adu while kani. Aduga magbu khang-ngu mi amo na ekwena tawdo bus na kari adugi matam adu ngaiba kari gi wakhalong lorena again 1 Timothy chapter 2 verse 14 magi pawdu gi pungning hong laktuna Krista ngonda laktuna thazana bagi aran khubong maramdi adugi authority abuse to riba luchingba or abuse to riba angam mathaw khudingmak sing the Esorna mahagi pangal apawo gi panakan biba ngamme Mama masalay ba ako'y khudingmak Christian or ibig ako'y pabag gimaram na natte ako'y kwadi pabag gimaram na orakan na Esorna ako'y kanggalak po na no kwadi gi patta ba kwadi gi seng da ba kwadi mapung phada ba matik jada ba ako'y bu mahana kan biba ngam boy ba taraga di ako'y na kwadi gi patre kwadi gi seng na khalli ba adugi matik adubu lan seasonary ba angam mathaw du Kristana kan biba ngamme asin ngam songi thaza ba thaza boy ba taraga di Hiram, Esorgi wahini yada ba jaga sing sa dago hingga mathaw tade. Hingga do amanate. Ah, adubo. Adum makha pon gadra. Asisu wahang. I think adugi matang sa Bible niyam na mayek singi. Ako'y na makha pol do Hiram le. Adugo Hiram do na ako'y seminar faith ako'y na pamina kiba do. Karam matam na ako'y na Sarkargi or ako'y matakle angam mathaw adugi amhekta. Adugi makakaram panda ako'y na poloy. Hiram tawna na bagida magta Hiram thabak adu immoral way matam. 3 areas. Things that are immoral, things that are against our conscience, and things that are against the will of God. Asigi ahum sila kari. Saying the book immoral. Saying the word. And then ako'y apapata kang na ba wakalon na sige mayok to iba. Aduga Esorgi wahay na. Esorgi aning man na yada ba tama. Adu iba tara kadi. Ako'y mathakta pali ba angam matao adugi makha pon bagi mathaw tade. Adubu adu khudingmak sing do karmana taw gani. Ikay kum numata in an honorable way. Adu matam sing lak matam adu ni Acts chapter 5 verse 29. Kari hai Peter hoida matam dugi sasa goja sing noi ai khoi hai grabna tra Jesus Christ gi matang sandok ko hai na adu Peter na kare am dai bo obita evangelism to hai Peter na kare we will obey God not man Esorgi yathangin gani mi gi lo Hiram Hiram ahum sin natana. Now Hiram a conscience ani suba jaga sine yam loophole theory jemu a conscience. Karamba conscience matang no ai hang na maru ena Esorgi wahai na semdol ba calibrate or ba conscience adu matang ai hang na Hiram. Adu khoi Esorgi wahai khang mathau tai. Ai khoi gi bhap ta gyan ta ba khudimak sin ma gi wahai adu matungin oipham thoi. Aduna kari immoral against our conscience against the will of God. Asigi ahum sin ta Hiram khudingmak sing de ai khoi gi mathakta Esorna thambigraba angam mathaw sing adu gi makha pong adu aroi ba ahum sin. Hiram amasung Paul khudingmak Esordagini haiba khang. Knowing that all things belongs to God, give your all to Him. I have an application the high crab adugumna. Mi ba khudingmak sing se Esorgi mitamgi mitam adubu pai sing mitam adubu yar sing. Adubu ai khoi bu Esorna Christ gi mapalna kan bibi matam na mafam sa thamkhraba thaza boy ako'y khudim adu hen hele ako'y Esorgi mitam adubu pai ba missing khaktang natte adubu
adu khakta natana aikhoi maha ki masanupa ki ina handok piraba mi sing aikhoi Esor gi mitam adu khaktang na chum namlaba mi sing nate adu Esor gi thawai na chum namlaba mi sing adu oiba taragadi aikhoi gi punsi ase Esor khangdaba mi sing dagi di hena aikhoi gi punsi apum se Esor gi ne we belong to him doubly Esor gi saktam adu aikhoi da leiba khaktang nate ma ki thawai aseng ba gi chum amsu ma ki masanupa Jesu Christ gi e aikhoi thakta so God owns us doubly Esorna ke saruk ani hena magi obe karigumba Esor khang asin haje kaino Esor khang da mi singna ai se Esor gi nat haina haiba yadabu oiba taragadi ai khoi da makde adu ai se Esor gi nat haina haiba gi wakhal du phau ko khanna gi jaga ma se da matalite aikhoi gi oiri ba aikhoi gi losing gyan pangal aikhoi gi lanthum aikhoi gi nungam musung pal khudingmak sing Nahakki ngaktene aikhoi gi punsi mangon dagine mahak prabhu ne Krista prabhu ne paisa prabhu nate aikhoi gi thamoi gi apam sing prabhu nate aikhoi gi imung prabhu nate aikhoi gi nupi sing prabhu nate nupa sing prabhu nate aikhoi Pap Prabhu nate, taibong pal Prabhu nate, samas Prabhu nate, aikhoi gi ming Prabhu nate, aduga mising gi ikai khumnaba Prabhu nate. Aduga taibong panba sida laikraba Hiram amatana aikhoi gi thamone sagatchaba asam sung wakhana lamba phangba gi changda sengba chaba khudingmak sing murti khudingmak sing adu Prabhu nate Prabhu amakhaktang le aduga haibu Krista maha khaktang ne only Jesus is Lord now adu oiba taragadi mangon da aikhoi gi punsi apum oi mangon da gi aikhoi gi punsi oibre mangon da aikhoi loinmak lengli pali chatli aduna kaino hai boiba taragadi aikhoi gi punsi apum sing aikhoi gi thagat pa aikhoi gi khurum aikhoi gi nungsiba khudingmak sing adu Esorda amasung Christ Jesu adu da aikhoi na pifam thokpa mane we may owe something to somebody but we owe our everything to God and Christ aikhoi gi lanthum aikhoi gi wakha aikhoi gi punsi yumpan boiba taragadi aikhoi gi nupi aikhoi gi chasing Yimpan the boy targadi career. That's what I'm saying. Wakal to be. Nahakki hain labors in the career. Are you khudingmak sing do? Short of people the mathakta Lloyd. Pipam matik chaba katunate. Pipam thokpa mane. Mam the khudingmak sing do. Mangon the gilakpane. Mahakki. Asi khangba oiba taragadi asi kari da magul aikhoi khang mathau tarise maramdi matik leiba Esor pangan be Esor adu da aihakki punsi khudimok sing se Nahakki haina aikhoi khang oiba taragadi aikhoi taibang pan bada laikraba achauba matik adugi makha pon aikhoi ne hingbo oiba taragadi achauba if we know how to live our life. If we live our life under this mighty sovereign authority, we will know how to live our life under these small and petty authorities of the world. Aduna Jesus Christ makhata na muktam makadi makhata na si jaga sida dum tambira kani. Kwadi maru obi atang verse 28 tagina verse 34 power the man tambira kani. Love your God. Nahakki Esorna gi thamoi pum thawai pum amasung pangal pum ba yaw nungsi aduga nahakki kerle kai puna samakum nungsi see ubra other commandment to closely related with this asiga mari laina jaga asina atopa namit amagini so asigi achoba matik amasung asigi achoba pangal asigi makha aikhoi gi punsi apum ba singse lei habu kham oi bata hagadi aikhoi gi punsi aikhoi gi haina lotchalaga tham ba ya ba kari amata leite thada bisile now sing this is one of the reasons why we give to the church asina maram oragan aikhoi na singlupta aikhoi na kathokpagi maram su asina maram oragan maram de aikhoi na kari no aigon de gi lakpa khudimok aikhoi na doksolo de sakpado kaina bor pum namak bibi be Esor bu thagatlo kramai na khama thagat why katna nate aikhoi leijaba khudingmak na
Asina maram or asi bhap taba matamdane punsi ama kathokla ama kaktang punsi ama kaktang se kathoklaga mangiba thawai sing gidamak aphaba wapaw sanukna bagidamakta maramdam amasung kayole kai thado kan chatliba mising asi phasana bhap taba matamdane thabak tawba mafam khudingmak sing dasu isorgi matik mangalda ayet po agidaba hiram khudingmak sing adu thabak tatlabasu tatna aduga Ming athi pangasu pang Christ ki damak lep kre hana lep se asigi achum se bhap ta matam dane knowing that my life belongs to God Esorda aigi punsi apumba asele ai isorgi oire aduna aigi punsi asi mangon piham to asi khangba mi sing ne Christagi apwa gi thol gi damak thawai thadok pada pamu bulai triba silup ki damak ta matam ka thok pada pamu bulai triba aduga apwa wapau gi missions ki damak paisa ka thok matam da liksin natana marang kaina pithoiba aduga asina sumaram orga atop thajam ichil inaw singi mafam makoibu hena wang lawro ai khoi hena name hiram khudingmak sing se ai gi punsi Esorgini Esorda khudingmak sing piham to khangba matam adudane Tabo khudingmak sing se thamoi dagi grudgingly natana pian da bamaga natana mayam kari hane khragani adugi natana thamoi dagi apian bagaloan prabhu ai Nahakki nahakna aingon dagi launing ba jaga singa da lobi nahakna ai punsi asibu thambining ba jaga da thambi aduga lauthokning punsi ki jaga sindagi lauthokpi ai lantum kaino prabhu Nahakki ning thole ba ki dam pam se lauthokpi yo aingon de katsin jari nangon marandi nangon de pirakraba khudingmak sing ne ai gi punsi nangon de gi ne aduna ai gi ne haina habi ba kari amat laite aduga aina pijeri ba khara asisu Nahakki ne nangon laman singa ko nate marandi laman ton isor ngonda laman singbagi wakal phabo thok laite marandi pokpodi harga siba phawda leiba khudingmak nangon da gine prabhu adu ai leijaba khudingmak lo ai gi punsi mathau tarba lo thok piyo ai gi lantu mathau tarba lo ai gi nupi ai gi angang ai gi law sampati khudingmak singase Nahakki thagol gi damakta Nahakki ning thau leiba ki damakta Nahakki ningbu chawguni haiba oiba targadi prabhu lawbiyu prabhu sizinabiyu prabhu Nahakki ni katsinjeri adugi wakalona do thajaba aikhoida leipam thokpa man thajaba jana se nang so ai punsi wakal to se aikhoi Esorgi orba singni haiba se ngasigi numite aikhoida singna thajabra kregum thajaba oiba taragadi Christagi phaido tabi Esorgi orba singna do Esorda pi adu to khudinggi Esorgi ani magi wangba hingba punsi Esorda Esorgi oiba singa do Esorda pi adu to khuding Esorgi aningbagi wangdane adu yathang khudimok singa se aikhoi pangala nate cross maram oraga aikhoi ibu mana pine bikro magi thawjal amasung thawai amasung minung siadagi mapal asi yathang se thajaba moi batargadi aikhoi na imbal namari amasung yahan bigin maramde Christana mahaki pangal amasung matik leitaba jagada mahaki mi amata thade aduga aphaba paude sarga amasung malem leba matik khudim mahaki ne aduga adu nang amasung aibu thambire amasung thabire khudingmak Nahakki makhadale pranados ipa Esor aikhoi Nahakki ni haiba se hena mek singna khangjabada mateng pangbi aikhoi gi thasdaba sing mateng pangbi aikhoi gi makha puningdaba punsi singdagi khoi kanbi Nahakki thawai na khoi tambi aduga Christagi aning base khoi tawjabada mateng pangbi prabhu aikhoi lamdam asida leiba matam du aikhoi leiba mafam khudingmakta thajaba yaba nagrik sing khoi bo henbi oibada mateng pangbi aduga aikhoi leiba mafam khudingmakta maru oin aikhoi Nahakki ni haiba wakalona sida hinghanbi aikhoi mateng pangbi Jesus Christagi ngani jeri amen